Manipur Longmi Marupna Simduna Humbudratruk Suba Manipur Kanba Numit Longmi Numit ngasi CPIM Manipur gi Pauna Bazar Imphal da Leiba Office ta ngasi September gi tarik 13 da Longmi Marup ki Luchingba Yumlemba Nabajandra amasung Ningthaujam Nabakumar Anina President member sing oiduna pangthoki thoram aduda CPIM Manipur gi Secretary 𝗡𝗚𝗜𝗡𝗡𝗡 Santana Hai Numit Asida Manipur Longmi Marupna Longmi Numit Manipur Kanba Numit Haina Pangthokpagi Maramdi Jananata Iravatna Lising Amaga 𝗡𝗚𝗜𝗡𝗡𝗡 ki September 13 da Manipur gi tongan ba saktam asi kannabagidamag MD Hall da Longmi amasung miyam gi meeting sinki maduda Professor 𝗡𝗚𝗜𝗡𝗡𝗡 gi plan da Manipur Tripura Lusai Hills amasung matamdugi 𝗡𝗚𝗡 jila punsinduna 𝗚𝗚𝗏 Pradesh semagi mayoktani maduna hauzik fawbuda Manipur gi saktam asi kanduna laklibani maramaduna Longmi Marupna numit asi leptana ngasi fawba pangthoktuna lakli Longmi Marup ki Secretary Sarat Salam na hai hauzik Manipur thokliba misi minagi thongdok asida Bharat Sarkar amasung Manipur lengakna ngasina ama hayengna ama haiduna leirabadi Manipur da tangdu leitaba purakpa ngamloi jananeta Irawat jat pijat khaidana apunbagi pangal sagatlamba adugumna aikhoina changsingadabani haina makhataki Manipur Longmi Marupna Simduna Humbudratruk Suba Manipur Kanba Numit Longmi Numit ngasi CPIM Manipur gi Pauna Bazar Imphal da Leiba Office ta ngasi September gi tarik 13 da Longmi Marup ki Luchingba Yumlemba Nabajandra amasung Ningthaujam Nabakumar Anina President member sing oiduna pangthoki thoram aduda CPIM Manipur gi Secretary 𝗡𝗚𝗜𝗡𝗡𝗡 Santana Hai Numit Asida Manipur Longmi Marupna Longmi Numit Manipur Kanba Numit Haina Pangthokpagi Maramdi Jananata Iravatna Lising Amaga 𝗡𝗚𝗡𝗡𝗡𝗡 ki September 13 da Manipur gi tongan ba saktam asi kannabagidamag MD Hall da Longmi amasung miyam gi meeting sinki maduda Professor 𝗡𝗚𝗏𝗡𝗡𝗡 gi plan da Manipur Tripura Lusai Hills amasung matamdugi 𝗡𝗚𝗏 jila punsinduna 𝗚𝗏 Pradesh semagi mayoktani maduna hauzik fawbuda Manipur gi saktam asi kanduna laklibani maramaduna Longmi Marupna numit asi leptana ngasi fawba pangthoktuna lakli Longmi Marup ki Secretary Sarat Salam na hai hauzik Manipur thokliba misi minagi thongdok asida Bharat Sarkar amasung Manipur lengakna ngasina ama hayengna ama haiduna leirabadi Manipur da tangdu leitaba purakpa ngamloi jananeta Irawat jat pijat khaidana apunbagi pangal sagatlamba adugumna aikhoina changsingadabani haina makhataki